Taramangarak Suba State Level Orange Festival 2018 ngasi Chief Minister Nongthombam Birena Tamenglong District ki Mini Stadium da hawdokre. KCP Lamfel Group ki Self Style Commander Oirambadagi Manipur Lengak ta Changjarakuna Lairakiba Misakama Sakhangdaba Singna Nongmaina Kaptuna Hatlamle. Chatliba December Thagi Manungda Loktak Hydro Electric Project Amadi Thai Veres Thingjilu Project Asina Sokhalaba Lawmi Singda Compensation PU Eco Tax Force MPU Haina Manipur Lawmi Lukna demand Taurakli. Manipur ki education system Chaukhat Hange Hairabadi Library ki Ihau Chaukhat Hanba Mathau Tai Haina Nauria Pakhang Lak Assembly Constituency ki MLA Soibam Savas Chandra na Pongdokre. Manipur Muslim Welfare Organization ki Nipan Suba Foundation de Pangthokre Athubada SIT Semduna English Singani Taradagi Taratret Faubagi Minority Singi Thadarakiba Fund gi matang da thigatnaba lenga ki pukning chingsilakli. Amasung Thangzam Agro Industries Private Limited ki Likla Bakarina International Organization for Standardization ISO ki license phangba Manipur ki ahanba food manufacturing company oire. Mayam bukurum zari adom ning groups impact news ni ai rina thingu zamna hoji pungjas faubugi maru pau sing mayam da pizari. Taramangarak Suba State Level Orange Festival 2018 Chief Minister Nongthombam Birena ngasi Tamenglong District ki Mini Stadium da hawdokre. Thasi ki tara fauba numit humni chupna chathagadaba festival asi hawdokpagi thauramda Forest Minister T.I. Shyam Kumar, Revenue Minister Karam Shyam, Tamenglong Assembly Constituency ki MLA Samuel Jendai, Tamai Assembly Constituency ki MLA Awonbam Newmai na chingba maru oiba mihut sing na saruk yaki. Thauramadu Chief Minister Nongthombam Birena hai state asigi lambi thong yauna chawkhat thaurangi thabak paikhat pada amadi paikhalaknaba hotnabada apanba yetpa kanagumba amatana pidraba matamda chawkhatpa ingtapa Manipur ama oigani. Tamenglongda matam chuppa komla marang kaina phangnaba cold storage athubada saragani haiki. Thauramadu Minister Shyam Kumar na hai state asigi leihauga yamna chunana puthokliba komla asi ningthina promote taunabagi pandamda thauram asi pangthokpani. Festival asina state asida leiriba tongan ba furup singi marakta chawkhatpa ingtapa Manipur ama purakpa oirashanu haiki. Revenue Minister Karam Shyamna lam marang kaina leirabadi resource amasung pothok marang kaina puthokpa ngamgani. Isagi pothok marang kaina puthoklabadi mipan tangdaba haibadu oigani haiki. Chief Minister Banglo Tamna Memorandum Pishin Balakiba Manipur Police Constable Male Recruitment 2013 ki DPC pass Tauraba candidate Singh Yai School Police Lenda Police na Thatuna Makata na Chathan Kride. Chahi manga hena namsinduna thamlaklaba recruitment asigi result athuba matamda haidu u haina warol iba memorandum Singh Governor Chief Minister amasung MP da pishinaba lakhibani. Ngasi Yai School Police Lendagi candidate Singhi oiba khongchat ama Chief Minister Banglo Tamna chatnaba hotnaringaida police na makhata na chathan khidabani. All Manipur DPC completed candidate of Police Constable 2013 ki President Laimayum Nandakishore na recruitment asi chahi manga hena namsinduna thambiraga ngasi ngarangta IRB gi anoba recruitment launaba thaurang torakpa yaningde athuba matamda lengakna result asi haidok piduna chahi manga chupna wana lelaklaba candidate singbu pukning thogat piu haina phongdokhi. Nakalamaromda recruitment asigi result athubada haidok taba tarabadi tha asigi lakliba tarik mapan gi ahing nongyai pung nifunipan gi total shutdown tawba yauna makhal makha kaya gi khongjang changsilagani hairi loinana hauzik fauba form thariba IRB gi battalion tara amadi tara mathoi gi thabak paikhat padasu athingba thamlakli. November date 23 koi dai taraba dai ko bp ro ba mi mu ga haido kane haina koi leiba media me amda na ko ki ba recommend dai rabane ko 2013 ki base adu akoi ya kari no mang bra ba na daga ko aran melam bi sanna ba ki makta Manipur da koi konan biri ra ba sa sing manau sing je madu yeng biri ga thabak tu on thok yo haido ki ba hai thabak tu on thok akoi da ba haido ki ba
Kanglaipa Communist Party KCP Lamphel Kangbugi self-style commander oirambadagi Manipur lengakta changzaraktuna leirakhiba misaka masakhangdaba singna nongmaina kaptuna hatlamle thaudok asing asi ayu pung 3 makhairom tarakpada Imphal West District ki Thangmaiban Yumnam Lekai da thokibani Laikhidraba misak adu Thangmaiban Watham Leirakta Soraisam Modhu Chahini Fugamari Apokpa Dinamanini Thaudok Thokpamdagi Fangba Pauda ngasi ayu anganbada Laikhidraba Modhu Mahausagum Thangmaiban Chairau Chingda Mahaki Hui amaga loinana walking chatlingaida diesel auto amada lakpa sakhangdaba miyoi singna nongmaina kaplambani hairi Laikhidraba Modhugi Nangalda Nongmai Maru Taruk amasung makhongda Nongmai Maru ama panbagi dakpham leiramki Thaudok adugi pau hek phangbaga Imphal West Police ki team ama mapham aduna laktuna yengsinki Police laklaba matung forensic expert ki kangbu amasu laktuna yengshilaba matungda rims ki mokta thamkhre panbayai Soraiza Modhu Inglising ani supna tara taret ki June gitang taraga mapanda Chief Minister Nongthombam Birenda 9mm pistol aniga konana changjarakpadagi hauzik Bishnupur district ki chothe khulda hangba designated camp ta lairakhibani mihat asigi matangda Imphal Police na case tama laukhatuna thijinba hokre Nakalamaromda Modhubu Nongmaina Kaptuna Hatlamba Adu Aina Thinkraba Lalhaulup UNLF na Chathabani Haina Fongdorakli Lalhaulup Asina Thadorok Chirolgi Matungina Modhubu Yawo Lalhaugi Mayokta Thabak Jatharakpagi Damak Sibagi Chairak Pikibani Mamang Chahida Yeknaba Lengakta Changzakhiduna Miche Noiraba Matung Yeknabagi Sarau Langda Saruk Yaduna Yawolgi Mayokta Thabak Leptana Jatharakiba Misakni Yawoloi Oirambadagi Toklaba Miyoi Khudingmakna Atamnana Yawol Lalhaugi Mayokta Yaikhai Thingaibagi Thabak Jatharaklabadi Modhu Chandrana Phangliba Chairak Adumak Phangani Hairakli Masak Khangdaba Miyoi Kharana Thongzau Lok Manakta Laiba Khoirok Road ki Khola amadagi phaduna pukiba JCB driver ani ngasi Bishnupur Police na kanbangamkhre phakraba driver sing adu Bishnupur Police ki Oshi Nongthombam Suresh amadi commando OC Lungthang by Faina Luchingba combined team amana ngasi nungthilpung amaga minute kuntra taba aduwaida S Nabil Rotalaiba Bunglon Hills tagi rescue tawkibani panbayabadi haukiba December ki tang marida khulai paiba singna Oinamlong village tagi Duangling Gonmai ki machanupa JCP driver Gai Duanglung Gonmai chahi kungatare amadi Jharkhand tagi hauzikna awang khulda leiba JCP driver Emmanuel Tropo chahi nifuga manga phaduna pukibadagi Bishnupur police station ki team na leptana thihumbagi thabak chatharakibani police na kanba ngamkhraba miyoi singadu Bishnupur police station da kauduna makhoi gi imung manung singda sinakhre hairi Narcotic Affairs and Borders NAF Amadi Thaubal District Police ki Kangbu Amana Kairem Bikhokta drive chathaduna masing yamlaba ganja pambi sing yanthaduna manghankre numit kharani gi mamangda NAF Amadi Thaubal Police ki Kangbu aduna mafam aduda drive chatharaba matung asisu makha tana drive chathaduna yumthong kharada tharamba ganja pambi sing adu yanthakibani ganja pambi sing adu yanthalaba matung Kairem Bikhoki maning lobukta puthoklaga miyam mamangda mai thaduna manghanki Iroi sembada haukiva November gi tangkun gatareta thokiba molestation ki thaudokta chenaba culprit khudingmak maralgi matungina matik chaba chairak pigadabani haina All Travel Students Union Manipur Atsam gi maikaidagi akanba wafam thamlakli loinana thaudok asigi matangda tamda lairiba civil organization singna active role lauduna chenaba sing chairak pinaba hotnabagi mahutta tuminna leishille haina Atsam gi maikaidagi pendaba fongdorakli Chingmairongi Adim Jati Complex Laiba Atsam gi office ta Paumi Singa Unabada Atsam gi Education Secretary Henkai Singsit na Fongdorakpada Chingmi Nupi Singgi Mathakta Ot Naiba Amadi Ikai Khumnaba Manghanbagi Thaudok Kaya Tampaki Mafam Kaya da Thokre Adubu Thaudok Sing adugi matangda Paikhatpam Thokpa Thabak Khudingmak Law Enforcing Agent Sing Amadi Laingaki Mari Lenaba Authority na Paikhalakani Khanduna ngasi fawba lakhi Amadi Chingmi Sing na tumina leisile haibagi matagum usit thawaidaba manba thong sing asida hanjin chatharabra haibagi chingnaba leire hainasu fongdoraki Panbayabadi Thaudok asida chenabani haiba culprit mari police custody da hauzik lairibani Tribal ni haibagi moina single out torga moisi tribal machani hoi torusu moi kaim to hairoi ngamoi haibagi wakhallon ma
ꯂꯩꯔꯒ ꯇꯧꯕꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯀꯜꯄ꯭ꯔꯤꯠꯁꯤꯡꯁꯤ ꯍꯧꯖꯤꯛ ꯐꯥꯈ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡꯁꯨ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤ ꯒꯣꯔꯃꯦꯟꯒꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯄꯨꯂꯤꯁꯒ ꯀꯣꯔꯠꯁꯤꯡꯅ ꯃꯁꯤ ꯏꯁꯨꯗꯤ ꯁꯤꯔꯤꯌꯁꯂꯤ ꯂꯧꯗꯕ ꯌꯥꯔꯣꯏ ꯆꯤꯡꯒꯤ ꯃꯤ ꯑꯃ ꯃꯣꯂꯦꯁ ꯔꯦꯞ ꯇꯧꯕꯗ ꯃꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯔꯝꯃꯗꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯣꯏꯅꯦ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯁꯔꯀꯥꯔꯅ ꯃꯊꯧ ꯇꯧꯁꯅꯨ ꯍꯥꯏꯅ ꯁꯦꯡꯅꯁꯨ ꯃꯊꯧ ꯑꯩꯈꯣꯏꯅ ꯀꯣꯟꯗꯦꯝ ꯇꯧꯕ ꯃꯊꯛꯇ ꯏꯔꯥꯡ ꯇꯧꯗꯕꯅꯦ ꯀꯜꯄ꯭ꯔꯤꯠꯁꯤꯡꯁꯨ ꯆꯥꯔꯖꯁꯤꯠ ꯇꯧꯕꯤꯌꯣ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯧꯕꯅꯦ YVO Wangkhai Ming Season Aduna Sel Khairamba Miyoi Mari ngasi club asigi thomi singna faraba matung Imphal East Police ta sinakre hairiba miyoi mari asi YBO na sinduna pangthokiba ningol na chomda winner oikibi amagi yumda changduna sel khaina ba hotnare haiba paw fangbadagi club ki members singna mafam aduda changsinduna phakibani hairi YBO Wangkhai gi hanagi president RK Sana Tombana Fongdorakpagi matungina miyoi kharana sana khotnabagi mingda club asigi ming sijinaraga miyamdagi sel khairambagi thongasi yamna laibak thibani asigumba thodok asi makhatana lamdam asida thoktanaba lenga ki meeting changhaningbagi apambasu fongdorakhi Yang Volunteer Organization YBO ki office ta gi lekai asigi furniture toba amakakta Manipur da leiba sanaroi singi mamingda makoina letterhead khara sinaraga Manipur ki mafam singda satlaga sanabagi mamingda sel khaiba loinana haukiba 2017 da akogi ningol na so maina akoi yang Volunteer Organization YBO na sinba dugunaba ningol na so haiba thorom sida ki layokhabi ningol ki prize pangkiba winner singi mayumda makoina satna sanabagi mamingda pasa khairamba ki makoina laamba video footage dagi akoina thengnarakpadagi hariba mokoi mari asi koi YBO ki custody da leibani police singda koi atu matam sinajaragani National Day on Mental Retardation ki thauram ngasi mongsangai da laiba BB Paul Mental Development Home da pangthokre All Manipur Mentally Handicapped Persons Welfare Organization is sinduna pangthokiba thauram aduda All Manipur Mentally Handicapped Persons Welfare Organization ki secretary Y Ibe Chaubina fongdokibada Indian Constitution na laibak asigi citizen khudingmakta piriba right adu mentally handicapped oiriba miyoi sing asida pire hairabasu ngasigi fauba mentally handicapped oiraba miyoi singda makhoigi oiba chap chaba chakthung phangdana leiri BB Paul Mental Development Home da leiriba angang sing asida lairik iba paba amadi angang sing asiga chanaba vocational training piduna masa maromdom lepchaba ngamnaba hotnari haiki Makoi su lebak sigi citizen ni lebak sigi nagarik ni makoi voting right lai tayu masung makoi hakti demand to bangam jadi lebak sigi chief minister oi biriba makoi honorable CM na makoi gamukta sothala sigi tembang haiduna karan bibiraba sina aipode jamna nungai ba masupok sei makoi sisu mioi bani makoi hak chaw lai tayu masung tem tanaba akoi makoi kokta kari tawraga ai punsi sihingani kanada di pen tawgani kanada hogani haba jabangamba adu mamiyo amatana sati Bishnupur District ki CI College ki campus manung da chakta duna leiriba Indian Red Monkey asi lengak na meeting changbinaba CI College Road nupi chawkhat loop na lenga ki pukning chingsilakli ngasi Bishnupur ki SPM adi loop asiga khutsamnaduna Manipur lenga ki ariba college singki manung da ama oiriba Chanambam Ibomcha CI College asigi asongba mafam sing sengdokpagi thoramda CI College Road nupi chawkhat loop ki secretary TIs Dhaneshwari na hai lengak na college asibu atuba matamda yengshin biduna fencing matik chana sembinaba fongdorakhi Understanding Rights and Responsibility of Women haiba hiramda nongmagi oiba workshop amangasi akampata leiba Ideal Girls College ta pangthokre hairiba thauramasi University and Higher Education Government of Manipur gi meeting makhada Manipur State Commission for Women ga khutsamnaraga Ideal Girls College na sinduna pangthokibani Manipur Rural Bank ki business correspondent ama oiriba
People's Development Society na sinduna numit 12 ni chupna chatharakiba Micro Enterprise Development Program on Eco-Friendly Making of Biodegradable Paper Bags, Cups and Plate ngasi loishinduna saruk yakiba sing taramna okre. Thauramadu New Chekon the Laiba People's Development Society ki training hall the pangthokibani. Micro Enterprise Development Program asi Nabat Manipur Regional Office ki senthang makada Din Dayal Antyodaya Yojana National Urban Livelihood Mission amadi National Rural Livelihood Mission manung channa mapung phana chalairaba self help group singi oina pangthokpa program amani. Chaliba December Paubagi Manungda Loktak Hydroelectric Project Amadi Ithai Verage Thingzilu Loktak Project na maram oiraga lomi kayagi lawfam manghan kibagi matang da thigat laga project asina sokhal laba lomi singda compensation PU Central Funding da Eco Tax Force MBU haina Manipur lomi lupna demand tawrakli BT Rotalaiba Irabat Bhavanda Paumi Singa Unaba Mada Manipur Lomi Loop ki General Secretary Aish Ibubi Singh na haikibada chahi asigi November gitang kuntrada All India Kishan Sabhagi meeting makada laibak asigi Lomi Organization chani ga supna nipana saruk yaduna Delhi da pangthokiba Lomi Singhi achauba khongchat aduda Manipur Lomi Loop ki member taragani thoina saruk yaki loinana state asigi oina Loktak project amadi Ithai Verage na lamdam asigi Lomi Singda chahi kuntra hena amangba pirakliba asigi matangda Prime Minister da memorandum ama pishinduna Loktak project amadi Ithai Verage asi athubada thingjinaba khanghanki memorandum asigi copy ama Manipur gi Chief Minister da pisinduna wakat khiba laikrabasu wathok asigi matangda lenga ki maikaidagi ngasi fauba paukhum amata pidana lakli Phibam asida tangai fadana Manipur Lomi Lupna Hojik Chatliba December tha asi faubagi manungda wakat chirol asigi matangda lengakna wafam ama fongdorakdrabadi akanba khongjang changsinaba sem sare haina General Secretary asina fongdoki Manipur Lomi Lumna Queen Tamjari, Loktak Project Pazana Lokto, Down Toro, Aduke Loktak Parsi Pazana Sangalo, Adu Thai Dam Lokto, Aduga, Longi Sing Punsi Kalu, Hybapam Pizaki Basi Sang, Punamaxing Asa, Haribat Sali Vasai December Tab Homonunda, Karima Sakas and Yambilok Tokadi, Akoi Achoba Andalon, demonstration, Wakat Mipam, Makan Kiagi, Akoi, hit over Andalon Mokoi Madam di Chahi Kuntrabu, low Parili Sing Yang Kagi, Matakta Maripusu, Lavasibo, Nasibo Kitty Puron Peter Basi, Karamba Lomina Kang Lake. He made it show you have a Masako Hyman but talk to the Banep. Manaman Akoi Manipur Lomina, Chiasang Pirga Hoja Kiara Akoi Hyman ceremony, Adubu Nasida Quitamina Kang Livangam Trabane. Manipur da fangliba ngagi pothok hena puthoknaba Chief Minister Nongthombam Biren haudokiba Loktak Livelihood Mission mapung phana lamdam asida chathaba ngamnabagi pandamda miyam puna gyan taminabagi thauram ama Bishnupur District ki Taubul Sorarel Community Hall da pangthokre Investor Education and Protection Fund Authority ki micheng makada District Administration Bishnupur na sinduna pangthokpa thauram aduda matau karamna scheme asi mapung phahan gadagi haibagi matangda khupna khana nainaki Teknopalam Chandel gi Forest Division na konba mafam singda leiba mahiroi singbu mahausa gi maramda khangnanaba camp moreda haudokre numit nini chupna chathagadaba camp adu National Mission on Himalayan Studies ki makhada Teknopal Forest Division na sinduna More Forest Department ki office da haudokibani camp haubagi numit aduda tongan ba resource person singna lamdam asida phangliba atangba makhalgi flora fauna uchek amadi sa makhal kayagi maru oiba singi maramda mahiroi sing aduda khanghanki Indian Dental Association Manipur State Unit na sinduna taramapan suba Manipur Dental Conference ki thauram Janims ki auditorium da ngasi numidang wairam pangthokre thauram aduda sarukya kiwa Health Minister Eljent Kumar na hai Manipur gi health sector gi lamda dental gi doctor singna chauraba thaudang lauri maram asina lenga asina hojik dental doctor oiriba amadi nauna doctor tamliba singda Chanana Kanaba Pigataba, Taurang Kaya Ama Paikatnaba Kanaba Lady Haiki, Nasigi Tauramaduda, Minister na Souvenir Amasufonki.
health system fagaransi haiba targadi dental service la health kam sing yam changna yawi diglo na koi han leram da makal gi ngasai koi Manipur government ki health services matuda leram da hala tolon da makal potu howa koi MHS Manipur health service ki grade 2 officer koi hojik kaino ina koi pori mind to na koi important joki people some how they go sita yauri talim directorate mo tongan POJ time will come when we have the enough infrastructure when all the people are well aware about this oral hygiene but the lava mayam the financial control like raba mayam I think matam da dikata bagi koi na directorate mo lain na tam da kadam hondro idana Matang saisida break ama laujage break ki matungda Sangai Festival ga mari lenena Juko Tampak ta exhibition chatluba chingkaroi nipan Nagaland police na fajiluba matang da inakiba yanache MMT na akan bathakta yaningta ba phongdorak pagi pau amadi Manipur amasung malim gi tongan ba ipau sing puduna lakchege Impact News pu meeting ta dun lebiu Mayam bu mukhana taram nauchere bulletin asigi makhata ba pau miyam da pizari Sangai Festival ga mari lenena Juko Tampak ta exhibition chatluba chingkaroi nipan Nagaland police na fajilubagi matang da inakiba yanache awang bathakta yaningde agreement asigi matang da Manipur Mountaineering and Trekking Association MMTA gi awang bathaki mifam amangasi pangthoklaba matungda warip kaya laure haina MMTA gi president Kakching Tabam Bijoy na phongdorakli Minu thongda leiba MMTA gi loisangda pangthokpa paumi singa unabada Bijoyna maihau langpok amaga mari lenena Nagaland police na fajiluba chingkaro nikpan adubu custody dagi lauthoknaba Manipur lengaki amadi MMTA gi executive member amayauna yanachi adu taukhibani yanachi adu da Nagaland gi organization ani South Angami Youth Organization amasung South Angami People's Organization na legal custody ani haina phongdopa laibak thibani tampagasi tamna chatpada entry point ahum dagi changadabani haiba wafam Nagaland amasung Manipur lengakta yanachi inakiba lei haina Nagaland gi loop singna thamlakpa laibak thibani mathangi Sangai Festival asi nangnaba Manipur dagi tampak asi taba lambi ningthina sembiyu amadi rest house na chingba sabiyu iramdam gi ngamkhai manungda leiba lamda ningtamna chachanaba lengakna sinbiyu haina mahakna pukning chingsinki advantage lauraga makoina political kanoma koi move ama to bodona juko che sapu musung sayogi legal custody ani hajilak se MMT na aurali reject tawi yade aduga Manipur Sarkar Nagaland Sarkar ga yanagi ba entry point dagi sang kadabani habisi masi ju ikone yade mandi lok sabha gi election lakpa masi tongan ba political party sing agenda oina sinabagi potama lakpa yabagi aki balaiba aduga masimangna interstate ki marakta nungainda ba nuksinada ba thokpa yabagi problem lebanina masi MMT go ba stand ase miya mangda phonglo ba chumi ena khalakanda masi morning akoi standing akoi executive committee ji phamaga hai warip sing asi logjabani Nakalamaromda chingkaroi singadubu Nagaland gi police custody dagi lauthoknaba hotnabada khujek piramkiba MMTA Senapati district ki secretary Hira Parazulina thodok adugi matangda state asigi PHA minister Loshi Dikho yauna Nagaland gi mihut singa kupna khanaraba matungda chingkaroi sing asibu thadoknaba khujek tauramki thodok asigi matangda makhoigi maikaidagi aki akhang pirakkiba leite haina mahakna phongdokhi Koi minister na so wari kup na saraga wari si lauthok pakandu da sumaine MMTA gi executive amana so sign to ba yaro yadaba phipam lei hebigdigi moina han koina so yabigi ko minister na so sign to bigi aina so sign to ra gangang sing lauthok robni natrade angang sing si piroi MMTA gi member executive ama yawdradi angang sing si piroi haibidigi aina sumaina sign to ra gangang sing si lauthokni Manipur University ki makhada LMS Law College ki ngarang pangthoki ba 5th semester examination da mahiroi singna aranba pambai sijinabagi invigilator pharubagi wahauda mahiroi kharana exam gi answer paper sing munduna manghan ki badu desam gi cherol amana akanba maongda yaning da bafongdorakli loinana thodok aduda chenaba mioi singi mathakta mari lenaba department na akanba action logadabani haina cherol asina makhata na hairi Manipur ki education system chawkhat hange hairabadi library gi ihau chawkhat hanba mathau tai haina Nauria pakhang lakpa assembly constituency gi MLA Soibam Subhash Chandra na phongdokre wafamasi ngasi netapa chuthekta laiba state central library gi auditorium da pangthokiba national thaki seminar haudokpagi thoram da phongdokibani systemizing library system to inspire readership community hai bahiramda Manipur Library Association Raja Ram Mohan Roy Library Foundation Kolkata amasung
Art and Culture Department sinduna seminar asi pangthokpani MLA Subhash Chandra na makha taraduna ariba school college khara natana te school college singda librarian amadi staff ama fawba leitre asigumba thong asina haurakliba mahairoi amadi naha singna library da chatuna lairik pabagi hainabi su leitre masi hengar hange hairabadi mafam khudingda library gi sanglen saduna thamba tai haiki Quality education da library yam jokon majai library jokon kan quality education borakani hebe se ai mishi ai je thada duna ai go library hall is district khuri makta adai khungangi lamdam da library hall mamam ai na tai kendra gi lamdam ga su ai gi kendra da mafam jaba le kai dugi mafam jaba center nam da ai local area development fund gi library hall mamam sarage Manas publication of Fongbaduga Sumitra Mukherjee na iba Heroes of Northeast India Kobal Lairik ama lamdamasigi puwari bulana lamjing naba ibagi tamak state asida Lairik adu matam pumbagi oina yonbada All Kaching Students Union athingba thamkre Mahiroi lup asina thadorak pachirolda Kangla excavation gi matung inna Manipur asida miyoibana khundarak pachahi lising kullom helaba amadi Mohenjo Daro Harappa civilization dagi halaba puwari wari Lairik Mahabharat ka samna hanba asi publisher amadi aibana sangdorakadabani hairakli Maitai Purupta Masagi Haurakpam Masak Takliba Lining Laishol Chatna Kanglon Amadi Fije Chakchak Kudingmak Manghandana Thamduna Haurakliba Mirol Amasung Mapanda Kundakraba Furup Singi Miyoi Singda Kanghanana Hotnagadabani Haina State Planning Board ki Vice Chairperson Sorokhaibam Rajena Fongdokre Sanamahi Liningi Ethics Amasung Dress Code Haiba Hiram da Ngasi Kaisampata Leiba Manipur State Archives ki hold the Pangthokiba National Thaki Seminar Amagi Thoramda Waphamasi Rajena Fongdokibani Sapam Rajmani Institute of Manipur Studies na Sinduna Pangthokiba Nongmagi Oiba Seminar Aduda Lamsang Assembly Constituency ki MLA su Oiriba Sorokhaibam Rajena Fongdokibada Myanmar, Bangladesh amadi atopa mafam singda maitai phurupcha kayana ai maitai ni haina masak takpa matamda masagi hakchangi moong matau amadi phibamna takpa yaroi masagi lining laishol chatna lonchat amadi fijet chakchana masak takpada natana haurakpham su takadoribani maramaduna isagi haurakpham amadi masak takliba lining laishon chatna lonchat amadi fijet chakcha mangdanaba amadi haurakliba mirolda khanghan bahibasi yamnamak mathau tai haiki TV की लैरिबा जाति सिंगे मरक्ता आई मैते नेसी कनी द ताकदगी हायती आई कोगी हौरो फ्रॉम होइरिबा आई कोगी कल्चर आई कोगी लाइनिंग लाइशन आई कोगी लेजरिबा ड्रेस मयाम सिंगसिना सकता कदोरि मयाम मांगदा आई फल्लाउना संगोगा आई लेपकांदा आई मैते नि हायना आई सकता को यारो मरमदुना आई कोगी असिगुंबा आई कोगी हौरो पदगी लेरा आई कोगी कल्चर मयाम सिंगसे आई कोई प्रिजर्व तौदना आई कोई योखतना आई कोई तुंगदा लाकदोरिबा आई कोई मैतै हैबा कम्युनिटी मैतै हैबा जाति सिके हरकदोरिबा आई कोई इसासिंग इशूसिंग हरलिबि जेनरेशन के आदसो कोई मांगन्दना थमनबगी दमत आई कोई सिकुंबा मयाम आई कोई हरकम मयाम आई कोई नैनबम तै मितै मैतै गी यलहौंगैदगी चटनारक्लबा सेनमिटलोन अमदी सेनबा थुंबगी कांगलोन हाइबा हिरमसिदा नोंगमगी ओइबा खाना नैनबगी मिफम अमंगसी खुमल लंपाक स्पोर्ट्स कॉम्प्लेक्स लाइबा यूथ हॉस्टल दा पांगथोखरे खाना नैनबगी थौरमसी यलहौमी थौपै हाइरिबा लमदम असिगी यलहौंगैदगी लैरक्लबा चटना कांगलोन तोंगान तोंगानबा यलहौंगैदगी लैरक्लबा फजबा मचट कया योखतनबा होटनरिबा लुप असिना सिंदुना पांगथोकपनी खाना नैनबगी थौरमदुदा मणिपुर यूनिवर्सिटी की प्रोफेसर W नबकुमारना लमदम असिगी चटना लोंचट कया हौरक्लिबा अंगांगसिंगना खंगबा वाकनरक्लिबा असि लमदम असिगी ख्वाइदगी लाइबक थीबनी हाइखी खाना नैनबा असिगी अहानबा सरुक्ता मणिपुर यूनिवर्सिटी की प्रोफेसर गुनिंद्रोना मॉडरेटर ओइखिबा लोइनना कई लिंगबा अमसुंग सिनमिट पुकै मरुप सिंगलुप हाइबा हिरम असिदा चाकपा फयेंगी खुलाकपा निंगथौजम तोयाइना महाकी वारोल सिंह पाथोकी पात चाबा सोई चाबा हाइबा इरम असिदा थांगदगी तोंब्रम श्याम किशोरना महाकी वारोल पाखिबगा लोइनना इमा कैथेलगी मतंगदा नावरेमथोंगदगी नावरोइबम इंद्रमणिना महाकी आइबा वाफम सिंह मियामदा पाथोक्तुना ताहनखी लोइनना नुंगथिलगी मतमदसु तोंगान तोंगान बहिरम सिंहगी मतंगदा मरु ओइना खुलंग मचट हिंखोल अमसुंग लउ सिंगु हाइबना चिंगबा हिरम सिंह असिदा पेपर प्रेजेंटेशन कया पिनखी
मियाम तो नमक ट्रिप दे से पांथों ना भी वार अदो अखोई कल्चर की अखोई लेजरी ब नाट की पोसक से हंगन थिगत लो मतम ददी लिक्सन बगी नोमी लेसी अखोई मैतई सिंगी दी अखोई की पुछिरोल गा थाना ब याद ब सब अमोय दु लेरम ने खंजय करी की नोय मतम दा अखोई ने युम द नोम की साना ब पोछि दगी युम्बु रे बिदुना चाक इंसांग थोंग मतम दा चेन दगी मुद अमा हंजन मोरोक तारा थागा दबदी मोरोक अम लोक्सन थुम सुमाइना बाम अम थागा दे खर लोक्सन लगा थमगा तोंगान बा चफु बदा युम की जेंफु की नाकन द थमगा नोम की हंजन बसे सु तौनरने अखोई की नाकन लेरबा लिक्सन बगी पोतु दे अखोई नसी काउथोखर कादा अखोई न पृथ्वी की नोंसुप्लोम की बैंकिंग सिस्टम दगी का थोंगलपा ट्रिप आइना अखोई न अचुम्बने न खल्लगा पांथोइसी अखोई की पुंसिरोल न अखोई की नाट की आनो अमुपगे येंगसे अखोई की पुंसिरोल सिदा यूरोप की नत्रगा अतोप लेबा के आनो अमुपगा अखोई ने येंगे अदुना अखोई की इसक से चुमना उजबा ngam Manipur da khundariba maitai pangal singi yaifana ba hotnariba Manipur Muslim Welfare Organization MMWO gi Nipan Suba Foundation de ngasi Hotel Classic ta pangthokre loinana MMWO na laiba makhai Manipur gi damakta lepkani haina su loop asigi president Phundrai Mayum Abdullah Pathana phongdokre thoramaduga mari leinana Abdullah Pathana paumi singda phongdorakpada Manipur da khundaminariba Furup Kanglup Masil gi marakta khetna ba thamdana Manipur gi apunba gi saktam sagatna ba amadi manaba khunai ama semna ba gi pandam da MMWO linkhalaki bani English singani tara dagi English singani tara taret fawbada MOBC da minority singi damak thadaraki ba scheme singi funding gi matang da SIT semlaga thigatna ba lenga ka yanaki ba wafam ngasi fawba thabak oina onthok tabagi mami tari haina nungai taba phongdoraki Maramaduna Atubada SIT Semlaga Thigat Handuna Chap Chaba report Khanghan ba ngamdrabadi MMWO na akanba khongjang changsilagani haiki Nasi mayai ka bani sada nasi lesura iba masida crime ka to iba masida maram ora kana khoi se mayai ka bani sagi mayok su ID ai khoi miron sibu samaja sibu kanana be damak ta mayai ka ba jinjaki mayok ta khoi pai khat paso hauraga ni khoi hausu haujakre MMWO women's wing na Manipur da leiriba maitai pangan khunda ba ID hiram ka sotal le horaba adula maitai pangan singa dugi ID work set akoi kai rawda hangdok che pi sing se masana masabu thau pi jaba ai khoi work culture ma thamna bai damak ta khoi angan akan ba thak hona jagani am su lawni sinmi singi damak ta makoi matam matami matungina makoi maru marana tro gomeni fangfam thok singa to fangan bai damak ta all Manipur pangal farmer development organization ko wama am fado ko wama khak akoi gi MMWO mi am khara sengpre Manipur da ahan ba oina Thangzam Agro Industries Private Limited ki Likla Bakery na International Organization for Standardization ISO 2005 ki license phangle phiramasi ki matang da ngasi Imphalis ki Nilakuthi da leiba footpath da pangtho ki ba paumi singa unaba amada Thangzam Agro Industries Private Limited ki Managing Director Thangjam Joy Kumar na hai English singa maga chamapal marfutara mathoi da linkhalaki ba industry asi ngasi di mioi chatret ka yankhai hena thabak pi ba ngamle housing industry asina tongan ba makhal gi chana ba potlam humpu hena puthok tuna miyam da phanghali Manipur da ahan ba oina ISO 22005 ki license phangba ngamlabanina hena pothok puthok pa ngamlagani loinana housing malim gi honglakli ba awon ba asida Likla Bakery na pothok kaya malim gi miyam da phanghan ba ngamduna malem da Manipur bu masak tak pa ngamlagani haiki Put asi apun acha put sabani na hariba certification asi makha da do's and don'ts mayam oina pagi parameters mayam piba parameters sing sungang chatpa kanda masana dum automatically put si quality and standard and hygiene si ngang chalakpani na adugumba put adu khona prajada public ta piba ngamna ba haibagi pandam masida ikona changchan jabani the quality bu leiragadi masana mapan gi layo pochai sing chu pusoi ko commit tawo ngamba amadi koi gi users sing na consumers sing na koi gi Likla gi product ta hen confidence leina pot si sinabi ngi haibagi wakhan ta su sugumba certificate asi lawjabani Kaisampat Thiam Laikai Development Committee amasung Sija Hospital and Research Institute na punna khut samnaduna nongmugyoiba lem na laying bagi camp pangthokre Kaisampat Thiam Laikai Community Hall da pangthokiba camp aduda BP blood sugar ki test lem na pangthokiba ga loinana atai atopa test singidamak Sija Hospital da cha da 50% discount khudong chaba piki
DM College of Commerce Alumni Association amadi Environment and Rural Development Society Kamjongga loinana ngasi Kamjongda Mega Health Camp kam distribution of free medicine and clothes ki thauram ama pangthokre. Directorate of Health Services Government of Manipur Manipur AIDS Control Society CMO Kamjong amasung Assam Rifles ki mating makhada pangthokhiba thauram aduda akoibada leiba miyoi 494 na saruk yaki. Hakchang fana leiba amadi afaba chinjak haiba hiram asida community influencers singi nongmagi oiba sensitization cum awareness program ama CIC chakpi karong da pangthokre. District Health Society Chandel na UNICEF ki matinga loinana pangthokiba thauram asi haukiba December ki tang 6 tasu sajik tampak tasu pangthokre hairi. Department of Education S na sinduna haukiba December ki tang mari dagi Lamlong Higher Secondary School da pangthorakpa kuntramapan suba state level science, mathematics and environment and exhibition for children githauram ngasi loisin khre. Scientific solution for challenges in life haiba theme da pangthokiba exhibition asida Manipur ki tongan ba school sing dagi lakpa mahairoi humbudrarom na saruk yaki. लाकदौरिबा लोकसभा इलेक्शन का मरी लेना भारतीय जनता पार्टी सिंजमई मंडल न सिंधुना बीजेपी की मपांगल कनखटनबगी पांदमदा बूथ संप्राक महा अभियान सम्मेलन की थौरम मंगसी सिंजमई चिंगा मखा इरोम लेरकता पांगथोखरे. बीजेपी मणिपुर प्रदेश की प्रेसिडेंट के एस भवानंदगी मीटिंग मखादा अहानबा ओइना पांगथोखिबा थौरम अदुदा बीजेपी की हाने की प्रेसिडेंट ओइरंबा मियोइसिंग पार्टी की लुचिंगबा सिंग अमदी महिला मोर्चा की नुपी थौमी कयाना सरुक्याखी. Notice Forum for International Solidarity Nefisna Lamdamasiki TV channel amada sub-editor Oiramba Kesor Chandra Wangkhembu National Security Act Nasagi Makhada Fajinduna jail da thamjinbabu yaningda ba phongdorakli. Organization asida thadorakpa cherol na makhatana Kesor Chandra na athiba wahiwata sijinaba adubudi saugatte haiba wafam thambaga loinana mahak pothuba matamda thadoraknaba demand tawrakli. Thobal district ki hauka maning lekai phauduna cheliba Thobal turel gi torban phit chamri ga marfu rom namthaduna lekhibadagi maphamadagi miya mi painare tha hungi mamangdagi namthaduna leirakhiba turel torban adu hauzik fauba lengakna semjinbagi thabak paikhatri. Maphamaduda leiriba miyamna Manipur lengakta ising ichau laktuna maphamaduda amang ata thokhandringaida matam chana senjin biu haina lengaki pukning chingsilakli. Hauzik sanabagi pau BM Singh Trophy ki mapan suba Amfa Senior Women's Football League ta YWC Langthabal mai pakre ngasi Indian Women's League ki pre-qualifying round gidama Khumal Lampak Artificial Turf Ground da sanakiba League asigi ahum suba match ta YWC Langthabal na Kripsha Naurem Thongbu Panjil ani amada maithiba piki. Match asigi player of the match na YWC Langthabal gi sanaroi S Rina Roina taki. Football League asigi ngasi sanakiba mari suba league tana Manipur Police Sports Club amadi Eastern Sporting Union Wangkhai anina match asigi apiba matamda Panjil amata chanaba ngamdana match asi draw oiki. Match asigi player of the match na MPSC gi sanaroi A Romina taki. All India Football Federation ki meeting makhada All Manipur na sinduna chathariba Women's Indian Women's League ki pre-qualifying round asida team marina double leg basis ta lamba taunari thasi ki tang tarada makhataba league match ani sanaragani. Chahi taruk tagi tarahum toi fawbagi manung dalaiba nupa macha amadi nupi macha singi oiba grassroots
Football Development Program among ngasi Yai School Athletic Club ki sanabungda pangthokpa hokre. Football Development Program asida Manipur ki tongan mafam singdagi lakpa chahi taruk tagina tarahumdoi fawbagi manungda leiba nupa macha amadi nupi macha yankhaina saruk yari. Grassroots football coaching asida AFC A license L Nandakumar amadi AFC B license P Shunil anigi lamjing makhada Grassroots leader AK Baleshwar KSI Surmani L Gunabir S Shukumar T Khelemba amadi M Bijena Pikliba angang sing asibu matau karamna football sanagani haibaki lamda takpi tambibagi thaudang lauri. Basic fundamental room to health issue priority academy school athletic club Lakliba December ki tang taramathoidagi tarataret fauba Thailand ki Chiang Mai da pangthokadoriba 10th World Bodybuilding and Physics Sports Championship ta saruk yarugadaba Manipur gi sanaroi taret amadi official amada lifestyle fitness gym na sel gi tengbang pikre sel khuchinabagi achamba thoramadunga si sangai pro da leiba lifestyle fitness gym da pangthoki. Maugi Puduna Maikulda Chamaga Supna Nipan Suba Battalion CRPF na Sinduna Chatharakiba Kasa Koso Football Tournament ngasi lotion kre thasigi tang manga dagi tongan ba khul sing dagi team tarana saruk yaduna Chatharakibani ngasigi tournament ki aroiba numita sanakiba final match Song Youth and Student Organization na Pisu Pibu Point Mari Sinoda Maithiba Piki. Taramapan Suba State Veteran Table Tennis Championship ta chahi humpumanga mathaki men's double final gi champion G Prafulo Amadi ke Kumar ani gi jurana oibang amkre ngasi DM College campus ta leiba indoor stadium da sanakiba chahi humpumanga mathaki men's double final da G Prafulo Amadi ke Kumar ani gi jurana Ice Rajendra amasung NG Braja Kumar Anigi Jurabu point Taramathoi Mapan Taranithoi Amasung Taramathoi Tarukta Maithiba Piki Championship Asigi Chahi Humpumanga Mathaki men's singles final dana G Prafulo Amadi Ice Rajendra Anina Lamba Tauna Bagaloinana women's singles open gi final dana A Asalata Amasung N Sushila Anina Lamba Taunaragani Manipur Table Tennis Association ki meeting makhada Manipur Veteran Table Tennis Association sinduna ngarang dagi pangthokpa hokiba championship asida nupa amadi nupi gi sanaroi chamaga kunna tongan ba chahi singi masana singda pangthokpa masana singda saruk yari. Arabada bulletin asik headlines amhana miyamda thamjari. Tara Mangarak Suba State Level Orange Festival 2018 ngasi Chief Minister Nongthombam Birena Tamenglong District ki mini stadium da hodokre. KCP Lamphil Group ki self-style commander oirambadagi Manipur lengak ta changjaduna leirakhiba misakama sakhangdaba singna nongmaina kaptuna hatlamle. Chaliba December thagi manungda Loktak Hydroelectric Project amadi Ithai Village Thingzilu Project asina sokhallaba longmi singda compensation PU Eco Task Force MBU haina Manipur longmi lupna demand taurakli. Manipur ki education system chawkhat hange hairabadi library gi ihau chawkhat hanba mathau tai haina Nauriya Pakhang Lakpa Assembly constituency gi MLA Soibam Subhash Chandra na phongdokre. Manipur Muslim Welfare Organization ki Nipan Suba Foundation de pangthokre atubada SIT semduna English singani tara dagina English singani tara te faubagi minority singi thadarakiba fund gi matang da thigatna balenga ki pukning chingsilakli. Amasung Thangzam Agro Industries Private Limited ki Nikla Bakarina International Organization for Standardization ISO ki license phangba Manipur gi ahanba food manufacturing company oire.